Leibak Sinba Thungna Marirak Suba Tankaki Oina Lockdown Nasidagi Chanaba Hokiba Loinana Ahan Batankaki Oina Su Hiram Kayada Komthokpa Hokre Hokiba Thangza Numita Center na Thokiba Guidelines ki Matungina Containment Zone Singda Leiriba Singda Khak Akanba Cheksin Thorang Leigani Haiba Leikrabani Hokiba Megi Tang Kulhumdoi Amasung Kuntareta Thobal District ki Oina COVID-19 positive Oikiba Nupi Ama Nupa Ama Ngarang Amuk Hana test tobada negative Oiraktuna Ngarang Makoi gi Mayum Dahalankre Haiba Mio Animak Delhi dagi Hokiba Me Tara Nipalda Thobal da Halaktuna Sangai Yumpham Higher Secondary School da Hangba Community Quarantine Center Amasung Thobal gi Waikhom Mani Girls College da Hangba Institutional Quarantine Center da Leibani Thobal DFO gi mijeng makhada ngarang Thobal district ki tongan mafam singdagi lang kuntra ga manga amadi ahingba uchek kulhumdoi lokhat pangamkhre ngarang driver duda Unique Wildlife Protection Committee Manipur Wildlife and Biodiversity Conservation Committee Manipur amadi Yening Animal Foundation gi apunba body ama oiriba Joint Coordination Committee on Wildlife and Biodiversity Ningombam Outpost ki SI Robi Kanta Range Officer Thobal amadi Yairipok Bio staff sing yauna punna changsin minakhiba drive aduda SP Thobal nasu chawraba mating Akhanaba train chani ngasidagi hauna Leibak Sinba Thungna chenba horagani hairiba train service sing asi hauzik Shramik ki akhanaba train amadi AC train kuntra gi mathakta hapkalakpani Railway Ministry gi matung inna ahanba tankak ki oina ngasi passenger lakh amaga lising nifu tonglaragani ngasidagi lakliba June kuntra fawbagi oina mioi lakh kun tarukna mangjona na ticket book tawba honakre Vande Bharat Mission gi makhada ngasi Gulf ki lebak singdagi akhanaba flight tara marida India macha lising ani puraklagani masigi manungda flight nipan na United Arab Emirates tagi purakani tarukna Dubai dagi Kochi Kannur Kozhikode Tiruvananthapuram Goa amadi Gaya da thunglaragani masigi mathakta Abu Dhabi dagi flight ani Kochi amadi Kannur da thunglaragani Saudi Arabia dagi na flight ani lakani Riyadh dagi Lucknow amadi Delhi fauduna Daman amadi Gaya da lakani